ngasi phongkiba tongan tongan ba manipuri sipong sing amasum thokiba thodo wathok sing digi maroi I paw sing khonga saraga manipur top channel gi maike digi myam da thamjigi ahanbada manipur pradesh TMC da yaukre kairau assembly constituency gi mirep oina ba thawrang liba intending candidate uruf awang lekai digi MD karim manipur pradesh Trinamool Congress TMC da yaure hai mathang tha February March ta pangthokadoriba taragani thoisuba Manipur Legislative Assembly mikalda mirep oinaba tholakliba kayagi marakta kharadi senjau pairabani haiduna voter singda pijaningba pijariba sisu angakpani miyamgi aifana tawgani hairaga naharol singna nisa yu guli for pijaraga vote phangna bohonariba sing MPTC sina yaningde makhoi masagi kanaba thiba tungi aifaba tawba nate nisa pizaraga bot laukibadagi naharol kayagi punsi mangankre amuksu manganana bohonariba sing asi matam saringaida miyamna para tambiba sungani khetrigau kendra da su nisa pizaraga bot khomli haikhen su pausna phungdorakli atopa pawamana yuwa hakre ngasi numit jungba matung pung ahum lom tabada Myanmar manungda epicenter oiba mayai oirapkanba yuwa habadagi awang nungpokki mafam punamakta nikre magnitude 5.6 yauba yuadu Mizoram gi Samphai district ki Khanung subrom da kilometer marfuga mangarom Myanmar manungda sangsilaga leiba mafam amada epicenter oiduna hakibani yuaduna Manipur yawn awang nungpokki state singda nikhanki hainasu pausna su makhatana palakli atopa pawmana orphan charitable home hanglibisingna puksel sengna thabak tawba mathau tai utam state asida lanai orphanage amadi charitable home sing chalairibasingna kathokpa amadi thamoi sengna thabak tawbinaba state social welfare director ngangom utamna appeal tawkhre wafam asinga si social welfare department na humdraga nipalak subu republic day lakpaga iroinana state asigi tongan tongan ba orphanage observation home old age home blind school deaf and mute school singda tengmang pulam sing khudol tamba amadi athum haw yenwigi khongsata AG utamna phongdokhibani mana makhatana phongdokhibada haujikti asigumba NGO amadi lanai miyoi singna salairiba charitable home amadi destitute home na singba singda center gi mari leinaba ministry na akanba miyeng sangduna surprise visit kya sathaba hore haina phongdokladuna karigumba asigumba home asi salaibada senda lambi lomna sathaduna mawong maril tadana salaiba thengnarabadi moral gi matung ina serak phangangani sohaki social welfare director asina department asigi makhara senthang phangdrabasu mari lainaba central government ki ministry gi senthang makhada salairiba home sing matau karamna salairi haiba kupna yengsinba yamna mathau tari haina phongdokhi mangna Imphal West Imphal East amadi Sandel district yauna state asigi children's home taragani pan leiba Maheiloi sanipalong gi mathakta all age home amadi mental development home sing su mari lena district ki social welfare department official singna tengbang pulam sing khudol tamduna pokning thogatli haina su phongdokhi haidi makasa tharak poina to paw khrana ko na Samarjit ki health report Koukhre narengmam Samarjit na mahakpu health ground BLPP na ba tharak po wakat amaga mari lena special judge NIA Manipur na Manipur Central Jail Sajiwagi ASP da Samarjit ki health report court ta pikhalakna ba khankhre masana masabu Manipur State Council gi External Affairs amasum Defense Minister ni haijaba hanigi salai group companies ki chairman narengmum Samarjit nifugani pan apokpa laikhidraba Jogindro tera lukrakpam laikai da leibana maki health ground BLPB na batha sigi taraga mapanda court asida tharakpa bail application amagi ngasi hearing satakhi ngasi gi hearing the special PP NIA amasum petitioner gi council gi warol taraba matung February 3 da Samarjit ki health report pikhalangnaba jail SP da direction pibaga loinana numit asimakta da makhatana bail hearing sathanaba ko na matam lepki panmayabadi Ministry of Home Affairs na English ngani ga taraga mapan gi November 18 da thokiba order amagi matungina NIA Guwahati branch na tuwan ba section gi makhada narengmam Samarjit ki mathakta case ama lokhatkibani English ngani ga taraga mapan October 18 da London da pangthokpa press conference amada tera khongsangbi laimaram laikai digi yambembiren apokpa lekhidraba Thambalngau amasum narengmam Samarjit anina India gi Manipur tokhaina tare
haina laukthokpaga loinana Manipur State Council semle haina phongdokhibani nauna semlaba Manipur State Council adugi Chief Minister Yambem Berena oire aduga External Affairs amasum Defense Minister na Narengbam Samarjit oire haina su laukthokhtuna makhoi United Kingdom da asylum lauragani haina phongdokhibani NIA na case ama register tawraga thigalaba matung Narengbam Samarjit Yambem Beren Kaisamthong Elangbam Laikai digi Elangbam Brojendro say Yankaiga Manga Tera Lakrapam Laikai digi Narengbam Bisorjit say Yankaiga Manga Masum Kokaithil Akam Laikai digi Akoizam Dipa Anansei Nifuganitogi Matakta English Singaniga Kunga Matogi Mars Ahumda Quarta Sar Sit Tangat Kibani Hanis Fundorakli Marakthana State Sig Wangbra Tokpa Atop Pawamana Accident the MBBS Maheiloi Sire Maharashtra gi Wada district ngasi car ama thong amadagi tabadagi MLA amagi Machanupa yaona MBBS tamliba Maheiloi sikre haina police na phongdokre police official amana phongdokpagi matung ina thawdo adu ngasi anganbada Nagapur dagi kilometer 100 rom lapna leiba Wada district ki Selsura khun manak thokibani magna haiki SUB hedu thong amadagi tabaduda maduda tonglakpa Maheiloi makudakta sikhi laikhidraba Maheiloi tugi manungda Teroradagi BJP MLA Bijoy Rahangdale yauri haina phongdokladuna magna haki Abiskar Wadagi Sawangi dalaiba Jawaharlal Nehru Medical College ta MBBS ahan basai tamnibani atai singadusu Jawaharlal Nehru Medical College ta tuan masai sing the MBBS tamliba singni haina phongdokladuna official duna haki Makoi Maheiloi amagi birthday yauraga Yaba Tamal district gi halakpani hainsu pausna sumakhatana palakli atopa pawmana Mon district tongan ba Aboy district ama pinaba demand tarakli badu Nagaland gi minister na yakhidre Nagaland lenga na hanana tasing na thamkibu wapam Nagaland anauba tribal district semloi haba wapam du hena sesil haladuna Nagaland gi minister Mon district manungda tongan ba Aboy district demand ama taladuna district semna ba khairakpu wapam du yakhide hiramasiga mari lainana Nagaland gi minister nephew Riona phongdokibada state government hanana warep takhiba laikre madudi hauzi lairiba tribal district asida anoba district semgi wapam laite hauzi lairiba tribal district sing Mon Makoksung Junhai Boto Wokha amadi Fek district sing sigi manungda asoba district sing semnana demand kya tarakpa laikre adubu makhatana state asida anoba tribal district sing semnana ba honorakliba si nagagi interest dana ti haina mahna makhatana phungdokhi maramaduna chief minister nephew Riona mathakta laukiba lenga ki police si sapsana khangbiduna lamdam sigi miyamna makhatana makhogi demand adu tawbidana basu appeal torakre hain su pausna su makhatana palakli Loshilakwaina to papa mana Orissa gi special task force na drug racket ama thugaiduna lupa crore mari henbigi polam sing fagat kredi Orissa police crime branch ki special task force na Nayagar district ki manungsana leiba Udayalan village leiba yumamada red chathaduna thibu hombagi thabak sathabada mafam madudu yamlaba brown sugar amadi heroin Founder semnaba masak sing fagat pangamkre fagalaba polam sing adugi mamal malemgi kaithilda lupa crore mari hengani sohari sadakiba red aduda heroin sungba yaraba brown sugar kg 3.1 ga konana miyama su fagat pangamki hari thauram aduda hakthengna sarugya kiba crime branch ki additional DG Sanjay Pandana phungdokibada crime branch na special task force na leba poponumi ki anganba ayukta akaknapa pawma phangmadagi maphamadura sangsin dana akan masaksin tharanga loinana thihumagi thabak sataki hain su paus na phungdorakli hauji koina di mem paus matang se lusinjarage amasum pathoksagi bidasoi ki plan ki yawrs mem ngakfi gani matam gi oba maroibi pausing su mem de lep leitana channel sigi mekedi gi su update picture rakene su mem gi mafam thamjari and thank you